Assalamualaikum warahmatullahi wabarakatuh. Marupsing nakoy khangbra Jumagi numitta adugumlaba sura ama sonba matamda ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯃꯉꯥꯜ ꯑꯣꯏꯍꯟꯕꯤꯒꯗꯧꯔꯤꯕ ꯅꯨꯔꯅ ꯊꯟꯍꯟꯕꯤꯒꯗꯧꯔꯤꯕ ꯁꯨꯔꯥ ꯑꯗꯨ ꯔꯁꯨꯂꯨꯜꯂꯥꯍ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯖꯨꯃꯥꯒꯤ ꯅꯨꯃꯤꯠꯇ ꯁꯨꯔꯥ ꯀꯍꯐ ꯁꯣꯜꯂꯦ, ꯃꯍꯥꯛꯀꯤꯗꯃꯛꯇ ꯖꯨꯃꯥ ꯑꯃꯗꯒꯤ ꯖꯨꯃꯥ ꯑꯃ ꯐꯥꯎꯕ ꯅꯨꯔꯒꯤ ꯃꯉꯥꯜ ꯉꯥꯟꯗꯨꯅ ꯂꯩꯍꯟꯕꯤꯒꯅꯤ꯫ ꯑꯇꯣꯞꯄ ꯑꯃꯗꯅ ꯀꯅꯥꯒꯨꯝꯕꯅ ꯁꯨꯔꯥ ꯀꯍꯐ ꯖꯨꯃꯥꯒꯤ ꯅꯨꯃꯤꯠꯇ ꯇꯤꯂꯥꯋat ꯇꯧꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯛꯀꯥ ꯐꯥꯎꯕ ꯅꯨꯔꯒꯤ ꯃꯉꯥꯜ ꯉꯥꯟꯍꯟꯕꯤꯒꯅꯤ꯫ ꯈꯟꯊꯁꯤ ꯃꯔꯨꯞꯁꯤꯡ, ꯁꯨꯞꯅꯇꯪꯒꯤ ꯁꯨꯔꯥ ꯑꯃ ꯁꯣꯟꯕꯗ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯉꯥꯜ ꯐꯪꯍꯟꯕꯤꯒꯅꯤ꯫ ꯃꯉꯥꯜ ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯑꯗꯨ ꯂꯃꯥꯡꯅꯒꯗꯕ ꯀꯌꯥꯗꯒꯤ ꯍꯤꯡꯍꯟꯕꯤꯒꯅꯤ, ꯐꯤꯠꯅꯥꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯉꯝꯒꯅꯤ, ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠꯇꯁꯨ ꯃꯍꯥꯛꯀꯤꯗꯃꯛ ꯃꯉꯥꯜ ꯑꯣꯏꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯖꯨꯃꯥ ꯈꯨꯗꯤꯡꯗ ꯁꯨꯔꯥ ꯀꯍꯐ ꯑꯁꯤ ꯇꯤꯂꯥꯋat ꯇꯧꯕ ꯁꯣꯟꯕꯒꯤ ꯍꯩꯅꯕꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯦꯝꯍꯧꯕ ꯃꯊꯧ ꯇꯥꯏ꯫ ꯖꯨꯃꯥꯒꯤ ꯐꯖꯔ ꯃꯇꯨꯡ ꯅꯠꯇ꯭ꯔꯒ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯁꯣꯟꯅꯕ ꯍꯣꯠꯅꯁꯤ ꯏꯟꯁꯥꯑꯜꯂꯥꯍꯨ ꯇꯥꯂꯥ꯫ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯒꯤ ꯀꯂꯥꯝ ꯄꯥꯛ ꯑꯁꯤꯒꯤ ꯅꯨꯡꯁꯤꯕ ꯍꯥꯞꯆꯤꯟꯕꯤꯕ ꯑꯣꯏꯁꯅꯨ, ꯑꯃꯁꯨꯡ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯃꯁꯤꯒꯤ ꯅꯨꯔ ꯑꯁꯤꯅ ꯉꯥꯟꯍꯟꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯥꯃꯤꯟ꯫